AK Taxi. I'm walking alone, the streets are empty. The only thing. Hello friends, welcome to my channel AK Taxi. Na tum tara nok charing asi video je dekho ge Ajio na ge 10 GB free da pi bane ado pi bujo kamdona phangmano kamdona khoi phangi haibdo kamdona khanggadabno haibdo khoi ai video je haijage ado sigi video je fake natte aseng mane ado si je khoi gi tran nai na khoi gi serial by serial da khoi gi group khaido ga pirakpa lai adum madasu phangba yawe sigi khoi gi voucher je ado ai do je phangi je adum mayam da iso tawjage mayam gi so lakpra laktabra haibdo aina hojik sira changa dor step si changa gadum yengbiyo pasam da MyJio app ti adum yorong ani MyJio app to update tawtabda taraga de update tawthokpiyo ahan bada update tawro matung da MyJio app ta changbirani pasan bado changbira matung da hoigi sigi browser na ma yaurse sigi sira browser na ma yaure sigi sira nambirani sida hoje karimta leitre se leitre se adongi sida browser yauramba taragadi sida browser plan en leramgani leiri poto si makhai hojik buy now en leiri dana si leitabida sida hojiki browser dula matung sida activate ena hojik green gi sida leiri ba somena lerakani adu dai khoi gi hojiki activate tawphom yaurokani adu gi activate tawphom dura activate tawgadabne tawraba matung da khoi gi sigidra 3 line dot am leiri dana sigi 3 line dot sida nambirani si nambira matung da sida my plans ana leira sigidra leire se si my plan sida changbirani ado ai na hojik seasonary sina 249 gini 28 days kido aduni serum ubiramane aduga sida makhada leire sida ikoi gi booster ikoi na recharge kapado adu kapagi de sidi MRP na thari che sigi MRP loin thagani sida su rupees thare aduga sida su MRP tongana thare aro sida 10 GB data booster free na sida 10 GB free buri thadre aro sida 10 GB data aina se leire se loi chungtho leire si ai gi phangjibai ni 10 GB phangjibai ni ado ai 4 GB 3 GB hena sizina khare hojik 6.88 GB leire sigi posi free da phangbani ado mayam gi so free da phangbra phangdabra haibado mayamna check tawraga yengbiyo aram lakam basu ai lakta hojik lakta taraga so compulsory sigi 10 GB free piri posi de adum lakani ado ai ngasi gi video di swaida sum loi janjarage mathang video ro thengna ai gi channel agi subscribe